Matam khara pau tarudraba tungda chingda amuk ambush tawba hongnaraklay. Lau Uba Chatpa Naga Kangbu Amada ambush Tourakpadagi ani Shire Atoppa ani na Sokle. Yumnam khemsana lusing balay nga kasina yamna kanna hotnavadagi ing tapa phibam ama hanjilakle haina lawnaringai gi sairakta chingi lamde ambush tawba hongnaraklay. Khwaidagi nauba thogdok ama oina Kangpokpi district ki IT road ta changsillaga leiba Langkaliang Mai Naga village ta lau suba chatpa Lomi Kangbu Amada khulai paibasingni ambush tawruktuna miwai ani hatkhrei aduga ani na Sokle. Thogdok asi haukiba tang tarada Kailenjang village da sakhangdabasingna yum ahum mai tharamlaba matung tha asigi taraga nithoidana church ama yauna yum tara sakhangdabasingna laman khumba manba mawongda mai tharambagi thogdok thokraba matungda ne sakhangdabasingni ambush tawrokhibadu ngasi ayuk pung 9 lom tarakba dwaida ne manak nakpada leiba khunjasingna di su group ta yauriba KRA amasung KNF ki apunba kangbu amana ni haina maral siri laikhidraba mioi ani adudi wari liangbau chawang chahi kuntraga mari amasung Kawi dingam abon mai chahi yang ga manga ni haire makhoi animak Langkaliang Mai Naga village dagi ne Atoppa soklaba mioi ani aduna maliyang jinang abon mai chahi yang ga ni thoi amasung namthilungbau prin mai chahi yang ne makhoi su Langka village dagi ne laikhidraba mioi ani amasung asokpa ni adu imphal da puraktuna layeng nanaba thaurang taunare Kangpokpi district ki manungda Naga gi khul masa kaya marum lai adubu kuki singda namna taba mafam oibana Naga gi khul singda ngaihak leitana aki tujung bopokpa yaba thodok sing thoe ngasi ayuk ambush tawnarakliba Langkaliang Mai Naga village asidasu June thadasu nongmai kapsinduna attack tawrokhiba laikhre amaromda militant singni attack athaduna Naga village volunteer ani hathibagi thawong yaningdaba phongdoktuna Liang Mai Naga council manipurna khudaktagi phurup asina khundaba mafam pumnamakta total shutdown lauthokre kuki militant singi thawong adubu akanba mawongda yaningdaba phongdokladuna council asina thadorokpa cherol amana hai makha taba notice ama thoktriba phawba shutdown gi khongjang changsinkhigane shutdown manungda dukan office school institute amadi non essential activity pumnamak lepkadabane ana layeng fire service amasung athu akai gi thabak thauram singdi shutdown asina council loi mari leinabo authority singna khudakta mathau taba thabak laukhatuna misam miyam gi punsi amasung lanthum kanana bo nagadabani haire